Coordinating Committee on Manipur Integrity Cocomi gi convener Khuraizam Athobana Luchingba Mihut Kangbu Amana Ngasi Manipur gi Governor Ajay Kumar Balaga Ras Bhavan da unaduna HOUJIK lamdam asida thokliba political social amadi economy gi oiba crisis ama mayok naduna leiriba asida Governor na meeting changbinaba haiduna unaduna wari sanakre athugo matamda lengak lehanduna administration mathau ningthina tawhannaba khongthang lokhat pinaba haikibaga loinana tongan ba point kay memorandum ama governor da pisinkre governor ga unaru raba tungda Cocomi gi convener athobana paumi singda fongdokibada memorandum aduda suspension of operation chatnaduna leiriba kuki lal holuki foreigner leaders singa pistok tawribasi meeting changbinaba yauki loinana India da leiriba narcotics drug and psychotropic substance NDPS Act 1985 asi sonbana Southeast Asia gi Golden Triangle gi makhada leiba leibak singi oina Gram Taragi Matakta Farabadi death penalty piri adumoinamak state asidadi khulai paiba terrorist group kayana poppy plantation amadi masigi business athari marabaduna NDP Act asi amendment togduna masiga mari leinana thabak tawba singbu heavy punishment PBU amadi Northeast ki anti narcotics bureau ama hangbiu loinana irang asina maram oiraga khulai paihan khiba naha singbu kanbinaba hai khibaga loinana atai atopa wafam singsu thamlam ki hairi